Sunday numin oibagi Bimotiga Mekirasgado wari sanari phonda. Bimotina Nasisu luhongdawre manggol karami. O karam kanda hainadrida matam leptre. O Bimoti nungaitana hairei. Bungo nangsu imagi nakta leheningi. Nasisu leita nangsu leita. Imadi wakhalse waranida. Mekiras noklaga kaidawrage ma pangkhana khanjila lereba tawrisibu wakhalse aina chalise larik tamani ima hoi nungaina thamlaba aduga imana wakhalda adumai sum bisiladi kamai tawdeba hoine khangi adu boba ado graduation dudi sida tamsiko di yuda tamninge ma khangde tawrise aina wakhal khanjinbagi oidoira pangpada pakhatkre. Mekiras noklaga kahi kanadabada wakhalda pangkhana khanjilinoba ima kanade nungai wakhal khalaga leise sak phajanaba. Bimoti noklaga hoida he isana haiba inge. Mekirasna adune adoima jimsigi luhongbado aigi exam loiraga hongsidana yaroidra. Khoisu hainarine nangi exam loibagane kuti yenglurani adubu aikoina pami haiduna hekta sinba yaba nate kuti yenglaga nupadugi matungne ingedoribani nupadugi afa phattaba haibadugi matungda warepse lekpadoribani. O waroi potki hainaba lakhini aduda numit lepani ibaido masa uraboima. Bimoti noklaga isi aina kamdongna ugadoribano napabungdi urambasu yai. Police raise. Hoi osi oina kaksingda lei haye. Balo naire kaino tudi khangjeda adu ibungo exam dubu kamdokige nangbo kamai tawkige nungaiki main exam kuije bungo ngausinagano warsu wana tha manga mukta ngai matam haisdi matamni karisu khanghaureko aduna nasana gyan tawko imana hairise. Tai preparation haure anamba syllabus cover tawna honari aduni kana honasiko. Hoi kari awada pati lei kaisu watabra wate walasu inina thile edo pare winter de changai weather di kamdawri ingbade hayon sabasum hengalarbu kanum tawri. Bimoti noklaga pare isadi ingba pamdabaga chap chanakre pare ima thamage ko nahangganu ko. Hoi asumna phone thamnakre. Mekiras holdagi tholaktuna makhoigi roomda changlai. Saktibas Mekiras changlakpa ubada hi bro nungairibo koyaba. Rogerna sum paksilaktrame sinupasi nongmaki kaino wari sanabdo yam kui adugi nungairiba hangmani kaino kayam kairage. Mekiras nganglibu wado thaidoklaga magi phamungda hipthaki anidu changlakuna Mekiraski phamungda changlaga phami. Rogerna noi mana kai hareino hoisedo luhongdawri. Saktibasna nang yauroi ai exam loiraga tado male koisesu busy tawba loijidana. Rogerna damn it aina malawgi khali kansida. Mekiras Rogerda phairap yenglai adu gairai ngasi ko phamungsidagi koktharakhani heuji. Roger noklaga sugar nene pami di aibu lun tawbigadaba noisedo chabani na. Mekirasna nasaktuda khoiseni yabiroi saki wadi gaino chi nei bine nupi mayamna idada naise kiuni. Saktibasna yare nang pakti chalo yam taning dinang wado aina kongse dadore na kong napthido aina sengna singdo haidro ha seni singdu tabaini amuk sengbada tarido. Mekiras anidugi wadu yausilude tumini hiplaga lei. Nupa anidudi
ꯋꯥꯗꯣ ꯑꯗꯨꯃꯛ ꯆꯕꯦꯡ ꯆꯕꯦꯡ ꯉꯥꯡꯅꯔꯤ꯫ ꯃꯍꯧꯁꯥꯅꯤ ꯊꯥꯏꯅꯗꯒꯤ ꯑꯅꯤꯁꯤ ꯑꯗꯨꯃꯛ ꯃꯔꯤ ꯌꯦꯠꯅꯗꯨꯅ ꯂꯥꯛꯄꯅꯤ, ꯑꯗꯨꯅ ꯃꯦꯀꯤꯔꯁꯅ ꯊꯣꯏꯅ ꯊꯋꯥ ꯁꯥꯗꯦ, ꯃꯥꯅ ꯈꯨꯝꯂꯨꯔꯒꯅ ꯍꯦꯟꯅ ꯍꯦꯟꯖꯤꯜꯂꯛꯏ, ꯑꯗꯨꯅ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩ꯫ ꯑꯅꯤꯗꯨꯗꯤ ꯅꯥꯆꯨꯡꯗꯦ ꯆꯕꯦꯡ ꯆꯕꯦꯡ ꯉꯥꯡꯅꯗꯨꯅ ꯂꯩꯔꯤ, ꯑꯗꯨꯕꯨ ꯃꯦꯀꯤꯔꯁꯇꯤ ꯁꯣꯝꯗ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯔꯤ꯫ ꯑꯩꯒꯤ ꯑꯣꯏꯔꯣꯏ ꯈꯪꯂꯕꯁꯨ ꯀꯩꯒꯤꯅꯣ ꯑꯩꯅ ꯅꯪꯁꯦ ꯀꯥꯎꯕ ꯁꯨꯛꯉꯝ ꯉꯝꯗ꯭ꯔꯤꯁꯦ? ꯀꯥꯎꯖꯔꯒꯦ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ, ꯑꯗꯨꯕꯨ ꯅꯪꯅ ꯇꯠꯇꯅ ꯑꯩꯕꯨ ꯋꯥꯈꯜꯗ ꯂꯥꯛꯂꯒ ꯑꯣꯠꯄꯤꯔꯤꯕꯁꯤꯅ ꯀꯩꯒꯤꯅꯣ? ꯀꯅꯥꯗꯁꯨ ꯅꯪꯒꯤ ꯃꯔꯝꯗ ꯍꯥꯏꯔꯣꯏ ꯍꯥꯏꯅꯁꯨ ꯈꯜꯂꯤ, ꯀꯥꯟꯅꯗ꯭ꯔꯦ ꯇꯝꯂꯨꯕꯒꯤ ꯀꯅꯥꯗꯁꯨ ꯀꯥꯟꯅꯐꯝꯁꯨ ꯂꯩꯔꯣꯏ ꯈꯪꯉꯤ, ꯑꯗꯨꯅ ꯇꯨꯃꯤꯟꯅ ꯀꯅꯥ ꯈꯪꯗ ꯊꯃꯣꯏꯗ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯒꯦ꯫ ꯊꯃꯣꯏꯒꯤ ꯏꯍꯨꯜꯁꯦ ꯆꯦꯠꯅ ꯀꯤꯁꯤ ꯀꯤꯗꯨꯅ ꯊꯝꯈ꯭ꯔꯕꯅꯤ, ꯑꯗꯨꯒ ꯀꯔꯤꯒꯤ ꯅꯪꯅ ꯑꯃꯨꯛ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯀꯤꯁꯤꯁꯤꯕꯨ ꯍꯥꯡꯗꯣꯛꯀꯦ ꯈꯜꯂꯤꯕ? ꯀꯔꯤ ꯃꯔꯝꯒꯤ ꯑꯩꯅ ꯋꯥꯕꯁꯤꯅ ꯅꯪꯒꯤ ꯅꯨꯡꯉꯥꯏꯕ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ? ꯊꯃꯣꯏ ꯃꯥꯁꯨ ꯅꯤꯡꯉꯥꯏ ꯑꯃꯨꯛ ꯑꯃꯨꯛ ꯇꯧꯔꯛꯏ꯫ ꯊꯃꯣꯏꯒꯤ ꯃꯄꯨ ꯃꯥꯅ ꯏꯟꯁꯤꯟꯗꯨꯅ ꯇꯧꯔꯛꯂꯤꯕ꯭ꯔꯥ ꯈꯪꯗꯦ, ꯎꯗꯦ ꯀꯅꯥꯅꯁꯨ꯫ ꯈꯪꯕꯗꯤ ꯄꯥꯝꯂꯤ, ꯀꯅꯥꯅ ꯇꯥꯛꯀꯗꯧꯔꯤꯕ? ꯊꯃꯣꯏꯒꯤ ꯃꯄꯨ ꯁꯥꯕꯅꯗꯤ ꯐꯥꯎꯔꯛꯂꯤꯕ ꯂꯥꯛꯂꯤꯕ ꯏꯍꯨꯜꯁꯤꯕꯨꯗꯤ ꯐꯥꯖꯤꯜꯂꯒ ꯊꯝꯂꯒꯦ ꯍꯥꯏꯅ ꯈꯟꯈꯤ, ꯑꯗꯨꯕꯨ ꯊꯃꯣꯏ ꯃꯥꯅꯗꯤ ꯌꯥꯅꯤꯡꯗꯕ ꯎꯠꯂꯛꯂꯤ, ꯀꯔꯤꯒꯤ ꯐꯥꯖꯤꯟꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯅ꯫ ꯋꯥꯍꯪ ꯀꯌꯥꯁꯨ ꯍꯪꯂꯤ ꯊꯃꯣꯏꯒꯤ ꯃꯄꯨ ꯁꯥꯕꯅ, ꯆꯞ ꯆꯥꯕ ꯄꯥꯎꯈꯨꯝ ꯄꯤꯔꯛꯄ ꯉꯝꯗꯦ, ꯂꯠꯂ ꯇꯧꯅ ꯑꯗꯨꯃꯛ ꯂꯩ꯫ ꯊꯃꯣꯏꯅꯗꯤ ꯃꯄꯨ ꯁꯥꯕꯗ ꯍꯥꯏꯈ꯭ꯔꯦ ꯌꯥꯍꯧ ꯊꯦꯡꯃꯜꯂꯦ ꯐꯥꯎꯔꯛꯂꯤꯕ ꯏꯍꯨꯜꯁꯤ ꯍꯥꯏꯗꯨꯅ꯫ ꯃꯄꯨ ꯁꯥꯕ ꯃꯥꯅꯗꯤ ꯇꯥꯁꯤꯟꯅꯈꯤꯗ꯭ꯔꯦ꯫ ꯇꯁꯦꯡꯅꯃꯛ ꯐꯥꯎꯔꯛꯈꯤꯕ ꯏꯍꯨꯜ ꯑꯁꯤꯅ ꯌꯥꯍꯧ ꯊꯦꯡꯃꯟꯈ꯭ꯔꯕ꯭ꯔꯥ? ꯍꯪꯂꯤ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯐꯪꯗꯦ, ꯑꯆꯨꯝꯕ ꯄꯥꯎꯈꯨꯝꯗꯤ ꯊꯤꯔꯤ ꯄꯥꯎꯈꯨꯝꯗꯤ ꯍꯧꯖꯤꯛꯁꯨ꯫ ꯊꯃꯣꯏꯁꯨ ꯃꯔꯣꯜ ꯊꯣꯛꯂꯔꯣꯏ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ, ꯋꯥꯔꯧꯈ꯭ꯔꯦ ꯃꯄꯨ ꯁꯥꯕ ꯃꯉꯣꯟꯗ꯫ ꯑꯁꯨꯝꯅ ꯊꯥ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯀ꯭ꯂꯥꯁ 12ꯀꯤ ꯁꯦꯁꯟꯁꯨ ꯂꯣꯏꯒꯗꯕ ꯈꯤꯇꯪ ꯉꯥꯏꯔꯦ, ꯊꯥ 2 ꯐꯥꯖꯤꯜꯂꯛꯇ꯭ꯔꯦ, ꯑꯗꯨꯅ ꯁꯥꯇ꯭ꯔ ꯃꯌꯥꯝꯗꯨ ꯃꯊꯥ ꯁꯥꯅꯩ꯫ ꯕꯤꯗ꯭ꯌꯥꯅ, ꯑꯁ ꯑꯦꯛꯖꯥꯝꯁꯦ ꯀꯨꯏꯁꯤꯜꯂꯛꯇ꯭ꯔꯦ, ꯃꯊꯥ ꯁꯨꯠꯇ ꯁꯥꯔꯦ꯫ ꯑꯣꯁꯤꯟꯅ, ꯑꯩꯁꯨ ꯅꯤꯕꯦꯝꯃ ꯊꯥ ꯐꯥꯗ꯭ꯔꯤ, ꯀꯩꯅꯣꯝ ꯇꯧꯔꯦ, ꯄ꯭ꯔꯤ ꯀꯥꯎꯟꯁꯤꯜꯁꯨ ꯃꯁꯦꯝꯗꯅꯤ ꯇꯧꯗꯣꯏꯁꯦ꯫ ꯕꯤꯗ꯭ꯌꯥꯅ, ꯂꯥꯏꯔꯤꯛ ꯇꯝꯕꯁꯦ ꯌꯥꯝ ꯋꯥꯔꯝꯃꯦ꯫ ꯑꯣꯁꯤꯟꯅ, ꯊꯥꯏꯅꯗꯧꯅ ꯐꯤ ꯁꯥꯔꯒ ꯂꯩꯔꯝꯕꯅ ꯐꯩ꯫ ꯔꯣꯁꯅꯤꯅ, ꯍꯩꯍꯥ ꯈꯪꯗ꯭ꯔꯦ ꯈꯪꯗ꯭ꯔꯦ, ꯋꯥꯔꯦ ꯄꯨꯟꯁꯤꯁꯤ꯫ ꯕꯤꯗ꯭ꯌꯥꯅ, ꯊꯣꯏꯁꯅꯥꯗꯤ ꯑꯦꯛꯖꯥꯝ ꯅꯛꯁꯤꯜꯂꯛꯑꯗꯤ ꯁ꯭ꯀꯨꯜ ꯂꯥꯛꯇꯕꯅꯤ, ꯃꯥꯗꯤ ꯃꯌꯨꯝꯗ ꯇꯞ ꯄꯥꯔꯝꯃꯅꯤ꯫ ꯔꯣꯁꯅꯤꯅ, ꯍꯣꯏꯅꯦ ꯄꯥꯔꯝꯅꯤ, ꯃꯃꯥꯡ ꯄ꯭ꯔꯤ ꯀꯥꯎꯟꯁꯤꯜꯗ 3rd ꯇꯥꯍꯧꯕꯒꯤ ꯃꯁꯥꯗꯣ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯈꯤꯕꯅꯤ꯫ ꯑꯣꯁꯤꯟꯅ, ꯑꯩꯈꯣꯏꯅ ꯄꯥꯁꯇꯪ ꯇꯧꯔꯗꯤ ꯌꯥꯔꯦ ꯈꯜꯂꯤꯅꯤ꯫ ꯕꯤꯗ꯭ꯌꯥꯅ, ꯃꯥꯒꯤ ꯀꯦꯄꯥꯁꯤꯇꯤꯗꯨꯅꯤꯗ꯫ ꯔꯣꯁꯅꯤꯅ, ꯍꯣꯏꯗ ꯑꯍꯩꯕ ꯃꯥ ꯑꯗꯨꯝ ꯍꯩꯖꯁꯅꯨꯗ, ꯍꯩꯇꯕ ꯑꯩꯈꯣꯏ ꯑꯗꯨꯝ ꯍꯩꯃꯤꯟꯅꯔꯣꯏꯁꯤ, ꯍꯤꯍꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯔꯣꯁꯅꯤꯗꯨ ꯅꯣꯛꯂꯛꯏ꯫ ꯑꯣꯁꯤꯟ ꯅꯣꯛꯂꯒ, ꯑꯗꯨꯃꯥꯏ ꯑꯣꯏ ꯈꯟꯅꯔꯁꯤꯅꯦ꯫ ꯕꯤꯗ꯭ꯌꯥꯅ, ꯑꯗꯣ 12 ꯂꯣꯏꯔꯗꯤ ꯁꯣꯏꯗꯅ ꯑꯃꯨꯛꯇꯪ ꯄꯨꯟꯅ ꯁꯥꯊꯣꯛꯈꯤꯁꯤꯀꯣ꯫ ꯑꯣꯁꯤꯟꯅ, ꯌꯥꯏ, ꯑꯗꯣ ꯊꯣꯏꯁꯅꯥꯗꯤ ꯌꯥꯔꯛꯀꯗ꯭ꯔꯣ? ꯕꯤꯗ꯭ꯌꯥꯅ, ꯃꯥꯗꯤ ꯑꯩ ꯑꯗꯨꯝ ꯍꯥꯏꯅꯒꯦꯃꯤ, ꯀꯩꯝ ꯈꯜꯂꯨꯅꯨ꯫ ꯑꯦꯛꯖꯥꯝꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯗꯒꯤ ꯑꯍꯨꯝꯗꯨ ꯀꯣꯏꯕ ꯆꯠꯄꯒꯤ ꯑꯣꯏꯅ ꯄ꯭ꯂꯥꯟ ꯇꯧꯈ꯭ꯔꯦ꯫ ꯁꯣꯝꯅ ꯊꯣꯏꯁꯅꯥꯗꯨ ꯂꯥꯏꯔꯤꯛ ꯄꯥꯗꯨꯅ ꯂꯩꯔꯤ ꯇꯥꯟꯖꯥꯗꯨꯗ ꯃꯥꯒꯤ ꯐꯣꯟꯗꯨ ꯔꯤꯡ ꯈꯤꯡꯂꯛꯏ꯫ ꯃꯗꯨꯗ ꯊꯣꯏꯁꯅꯥ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯐꯣꯟꯗꯨ ꯀꯅꯥꯅꯣ ꯍꯥꯏꯅ ꯌꯦꯡꯂꯨꯏ꯫ ꯐꯣꯟ ꯁꯀ꯭ꯔꯤꯟꯗꯨꯗ ꯊꯣꯛꯂꯛꯂꯤꯕ ꯃꯤꯡꯗꯨ ꯎꯕꯗ ꯊꯣꯏꯁꯅꯥ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯄꯥꯏꯈꯣꯝꯕ ꯀꯣꯂꯤꯡ꯫ ꯄꯥꯏꯈꯣꯝꯕꯅ, ꯍꯜꯂꯣ꯫ ꯀꯩꯗꯧꯔꯝꯃꯤꯅꯣ? ꯂꯥꯏꯔꯤꯛ ꯁꯨꯝ ꯄꯥꯔꯝꯕꯅꯤ꯫ ꯑꯦ, ꯊꯝꯃꯨꯔ ꯑꯗꯨꯗꯤ? ꯌꯥꯅꯤꯗ, ꯂꯣꯏꯁꯤꯜꯂꯒꯦ ꯇꯧꯔꯝꯕꯅꯦ ꯑꯩꯁꯨ꯫ ꯄꯥꯏꯈꯣꯝꯕ ꯅꯣꯛꯂꯒ ꯍꯥꯏꯖꯤꯟꯅꯕꯁꯨ ꯍꯩꯔꯦ꯫ ꯊꯣꯏꯁꯅꯥꯁꯨ ꯅꯣꯛꯏ꯫ ꯅꯠꯇꯦꯗ, ꯑꯗꯣ ꯍꯜꯂꯛꯑꯕꯣ? ꯍꯜꯂꯛꯑꯦ, ꯃꯤ ꯌꯥꯝ ꯆꯤꯜꯂꯤ꯫ ꯗꯣꯛꯇꯔꯅ ꯀꯩꯀꯩ ꯍꯥꯏꯔꯛꯑꯒꯦ? ꯍꯥꯟꯅꯒꯤ ꯒꯨꯂꯤꯗꯣ ꯑꯗꯨꯝ ꯆꯥꯎ ꯍꯥꯏꯔꯛꯑꯦ꯫ ꯑꯋꯥꯠꯄ ꯒꯨꯂꯤꯗꯨꯁꯨ ꯂꯩꯔꯛꯑꯦ, ꯑꯅꯧꯕ ꯄꯤꯔꯛꯇꯦ꯫ ꯃꯁꯥꯕꯨꯗꯤ ꯍꯥꯟꯅꯗꯒꯤ ꯐꯅꯌꯥꯝ ꯐꯒꯠꯂꯦꯗ꯫ ꯑꯣ, ꯆꯥꯛꯇꯤ ꯆꯥꯔꯕꯣ ꯗꯗꯥ? ꯃꯃꯥꯗꯤ ꯄꯤꯖꯔꯝꯃꯤ꯫
ꯑꯩꯗꯤ ꯆꯥꯅꯤꯡꯗꯦꯅ ꯆꯥꯗ꯭ꯔꯤ. ꯀꯩꯒꯤ? ꯊꯦꯡꯉꯤ. ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯥꯔꯒꯦ. ꯑꯣ, ꯕꯦꯝ. ꯆꯤꯆꯦ ꯊꯣꯛꯂꯛꯑꯅꯤ ꯍꯥꯏꯔꯛꯑꯦ. ꯀꯔꯝ ꯀꯥꯟꯗ? ꯅꯦꯛꯁ ꯃꯟꯗ. ꯑꯣ, ꯀꯣꯔꯁ ꯂꯣꯏꯔꯕꯣ? ꯂꯣꯏꯔꯦ. ꯕꯕꯥꯅ ꯀꯣꯂꯦꯖ ꯑꯃꯗ ꯍꯥꯏꯅꯔꯦ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯑꯣꯖꯥ ꯑꯣꯏꯅ ꯄꯨꯅꯕ ꯍꯥꯏꯅ. ꯑꯣ, ꯑꯗꯨꯗꯤ ꯗꯗꯥ ꯅꯪ ꯋꯥꯕ ꯈꯔ ꯐꯔꯅꯤꯅꯦ. ꯄꯥꯏꯈꯣꯝꯕ ꯅꯣꯛꯂꯒ ꯐꯔꯅꯤ. ꯑꯗꯣ ꯑꯩꯁꯨ ꯍꯟꯗꯛ ꯃꯦꯗꯤꯀꯦꯜ ꯊꯥꯕꯗ ꯈꯜꯂꯗꯤ ꯍꯣꯁꯇꯦꯜꯗ ꯂꯩꯅꯤ. ꯑꯣ, ꯑꯗꯨꯅ ꯐꯩ. ꯕꯦꯝ, ꯅꯪ ꯌꯥꯝ ꯃꯤꯁ ꯇꯧꯅꯤ. ꯐꯣꯟ ꯄꯥꯏꯗꯣꯏꯗꯨꯗꯤ ꯁꯨꯝ ꯂꯩꯗꯅ ꯅꯪ ꯎꯅꯤꯡꯉꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ? ꯊꯣꯏꯁꯅꯥ ꯅꯣꯛꯂꯒ ꯕꯕꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯀꯦ. ꯄꯥꯏꯈꯣꯝꯕꯁꯨ ꯅꯣꯛꯏ. ꯏꯁ, ꯑꯁꯦꯡꯕꯒꯤ? ꯊꯣꯏꯁꯅꯥꯅ ꯄꯥꯏꯈꯣꯝꯕ ꯅꯣꯛꯂꯒ ꯅꯨꯡꯁꯤꯕꯅ ꯑꯩꯒꯤ ꯄꯤꯛꯇ꯭ꯔꯨ ꯁꯅꯥꯁꯦ. ꯌꯥꯔꯦꯕ. ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯀꯩꯍꯧꯒꯦ? 12 ꯂꯣꯏꯔꯗꯤ ꯑꯃꯨꯛꯇꯪ ꯏꯕꯥꯅꯤ ꯎꯅꯁꯤ. ꯕꯤꯗ꯭ꯌꯥꯅ ꯄꯨꯟꯅ ꯄꯤꯛꯅꯤꯛ ꯆꯠꯁꯦꯅ ꯍꯥꯏꯕꯅꯦ. ꯍꯣꯏ, ꯑꯗꯨꯁꯨ, ꯑꯗꯨꯒ ꯏꯕꯥꯅꯤꯇꯪꯁꯨ. ꯗꯗꯥ, ꯑꯩ ꯇꯜꯂꯤ. ꯄꯥꯏꯈꯣꯝꯕ ꯅꯣꯛꯂꯒ ꯑꯣꯀꯦ, ꯐꯣꯔꯁ ꯇꯧꯔꯣꯏ. ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯑꯗꯨꯝ ꯇꯧꯁꯤ. ꯅꯪꯅ ꯌꯥꯔꯒ ꯑꯗꯨꯝ ꯆꯠꯂꯨꯁꯤ. ꯉꯁꯤ ꯐꯥꯎꯕꯗ ꯑꯁꯨꯛ ꯀꯨꯏꯅ ꯂꯣꯏꯅꯔꯛꯄꯗ ꯊꯣꯏꯁꯅꯥꯅ ꯇꯜꯂꯤ ꯍꯥꯏꯕ ꯄꯣꯠ ꯑꯃꯠꯇ ꯄꯥꯏꯈꯣꯝꯕꯅ ꯇꯧꯗꯦ. ꯐꯣꯔꯁꯁꯨ ꯅꯣꯡꯃꯇ ꯇꯧꯗꯦ. ꯑꯗꯨꯅꯁꯨ ꯊꯣꯏꯁꯅꯥꯅ ꯄꯥꯏꯈꯣꯝꯕꯕꯨ ꯂꯨꯝꯅ ꯈꯟꯖꯕꯅꯤ. ꯄ꯭ꯔꯤ ꯀꯥꯎꯟꯁꯤꯜꯒꯤ ꯑꯦꯛꯖꯥꯝ ꯍꯧꯕ ꯅꯨꯃꯤꯠꯅꯤ. ꯊꯣꯏꯁꯅꯥ ꯃꯁꯥꯗꯣ ꯄꯥꯈꯠꯄ ꯐꯥꯎꯖꯩ. ꯊꯣꯏꯁꯅꯥ ꯂꯥꯏꯔꯤꯛꯇꯨ ꯉꯥꯏꯍꯥꯛ ꯄꯥꯔꯝꯂꯒ ꯗ꯭ꯔꯦꯁ ꯂꯣꯏꯁꯤꯜꯂꯒꯦ ꯍꯥꯏꯅ ꯇꯧꯕ ꯃꯇꯝꯗ ꯄꯥꯏꯈꯣꯝꯕꯒꯤ ꯀꯣꯜ ꯂꯥꯛꯏ. ꯊꯣꯏꯁꯅꯥ ꯀꯣꯜꯗꯨ ꯁꯠ ꯄꯥꯏꯈꯠꯂꯤ. ꯕꯦꯝ. ꯇꯥꯏ. ꯕꯦꯁ ꯑꯣꯐ ꯂꯛ. ꯌꯥꯝ ꯇꯧꯊꯣꯛꯑꯝꯃꯣꯀꯣ. ꯍꯣꯏ. ꯄꯥꯏꯈꯣꯝꯕ ꯊꯣꯏꯁꯅꯥꯒꯤ ꯃꯑꯣꯡꯗꯨꯗ ꯄꯥꯈꯠꯂꯝꯂꯅꯤ ꯈꯪꯕꯅ ꯇꯞꯅ ꯍꯥꯏꯔꯛꯏ. ꯀꯩꯁꯨ ꯄꯥꯈꯠꯀꯅꯨ, ꯀꯩꯁꯨ ꯇꯧꯔꯣꯏ. ꯇꯞꯅ ꯏꯪꯅ ꯋꯥꯈꯜ ꯂꯩꯇꯥꯅ ꯏꯌꯨꯀꯣ. ꯍꯥꯊꯨ ꯍꯥꯊꯨ ꯇꯧꯒꯅꯨ. ꯁ꯭ꯀꯨꯜꯗ ꯇ꯭ꯔꯥꯏ ꯇꯧꯒꯗꯕ ꯑꯦꯛꯖꯥꯝꯅꯤ. ꯀꯌꯥꯝ ꯈꯪꯂꯦ ꯍꯥꯏꯅ ꯑꯗꯨꯒꯤ ꯌꯦꯡꯒꯗꯧꯕꯗꯣ ꯃꯗꯨ ꯈꯛꯇꯅꯤ. ꯑꯗꯨꯅ ꯀꯥ ꯍꯦꯟꯅ ꯄꯥꯈꯠꯀꯅꯨ. ꯁꯣꯏꯔꯁꯨ ꯃꯇꯝ ꯂꯩꯔꯤ, ꯁꯦꯝꯗꯣꯛꯁꯤ. ꯐꯖꯅ ꯆꯦꯛꯁꯤꯟꯅ ꯏꯔꯝꯃꯨ. ꯆꯦꯛ ꯇꯧꯕ ꯀꯥꯎꯔꯝꯒꯅꯨ. ꯄꯦꯟ ꯑꯃꯇꯪ ꯄꯨꯒꯅꯨꯀꯣ. ꯑꯅꯤꯃꯛꯄꯨ ꯂꯣꯏꯈꯤꯕ ꯌꯥꯔꯛꯇꯕ ꯌꯥꯎꯔꯁꯨ ꯁꯣꯏ ꯉꯥꯝꯗꯅꯕ. ꯑꯗꯨꯒ ꯏꯕꯗ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯏꯔꯣ. ꯈꯪꯗ꯭ꯔꯁꯨ ꯃꯄꯥꯗꯣ ꯊꯅꯝꯂꯒ ꯏꯔꯣꯀꯣ. ꯍꯣꯏ. ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯕ ꯅꯪꯕꯣ? ꯂꯣꯏꯁꯤꯟꯗ꯭ꯔꯤ, ꯂꯣꯏꯁꯤꯟꯒꯦ ꯇꯧꯔꯤꯌꯦ. ꯑꯣꯀꯦ, ꯊꯦꯡꯉꯅꯤ, ꯂꯣꯏꯁꯤꯜꯂꯣ. ꯊꯝꯃꯒꯦꯀꯣ. ꯑꯩꯅ ꯍꯥꯏꯕꯁꯤꯡꯗꯣ ꯀꯥꯎꯒꯅꯨꯀꯣ. ꯀꯥꯎꯗꯅ ꯐꯖꯅ ꯏꯔꯝꯃꯨ. ꯑꯃꯨꯛꯀꯁꯨ ꯕꯦꯁ ꯑꯣꯐ ꯂꯛ. ꯊꯣꯏꯁꯅꯥ ꯅꯣꯛꯂꯒ ꯍꯣꯏ ꯗꯗꯥ, ꯊꯦꯡꯛ ꯌꯨ. ꯑꯁꯨꯝꯅ ꯐꯣꯟ ꯊꯝꯅꯈ꯭ꯔꯦ. ꯊꯣꯏꯁꯅꯥꯁꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯃꯈꯥꯗ ꯀꯨꯝꯊꯔꯛꯏ. ꯂꯩꯃ ꯃꯆꯥꯅꯨꯄꯤ ꯀꯨꯝꯊꯔꯛꯄ ꯎꯕꯗ ꯍꯥꯏꯔꯛꯏ. ꯑꯋꯥꯠ ꯑꯄꯥ ꯂꯩꯇ꯭ꯔꯕꯣ ꯅꯪꯕꯣ? ꯂꯩꯇ꯭ꯔꯤ ꯃꯃꯥ. ꯐꯔꯦ ꯐꯔꯦ. ꯂꯥꯏꯒꯗꯤ ꯈꯨꯔꯝꯃꯕ꯭ꯔꯣ? ꯉꯁꯥꯏ ꯏꯔꯨꯖꯕ ꯂꯣꯏꯔꯒ ꯈꯨꯔꯨꯝꯃꯛꯏ. ꯑꯣ, ꯐꯔꯦ ꯐꯔꯦ. ꯂꯥꯛꯑꯣ ꯂꯥꯛꯑꯣ. ꯃꯃꯥ ꯃꯅꯝ ꯅꯝꯕꯤꯔꯒꯦ. ꯑꯁꯨꯝꯅ ꯂꯩꯃꯅ ꯃꯆꯥꯅꯨꯄꯤꯕꯨ ꯃꯅꯝ ꯅꯝꯕꯤ. ꯑꯗꯨꯒ ꯄꯨꯟꯅ ꯊꯣꯛꯂꯛꯇꯨꯅ ꯕꯁ ꯉꯥꯏꯗꯨꯅ ꯂꯩ. ꯕꯁ ꯂꯥꯛꯇꯨꯅ ꯊꯣꯏꯁꯅꯥꯁꯨ ꯆꯠꯈ꯭ꯔꯦ. ꯕꯤꯗ꯭ꯌꯥ ꯊꯣꯏꯁꯅꯥ ꯀꯥꯈꯠꯂꯛꯄ ꯎꯕꯗ ꯃꯈꯨꯠ ꯍꯥꯏꯔꯛꯏ. ꯊꯣꯏꯁꯅꯥꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯐꯝꯃꯤ. ꯕꯤꯗ꯭ꯌꯥ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ. ꯚꯥꯏ, ꯚꯥꯏ, ꯑꯩ ꯌꯥꯝ ꯄꯥꯈꯠꯂꯤ. ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ? ꯀꯩꯁꯨ ꯈꯜꯂꯨꯅꯨꯗ. ꯅꯪꯗꯤ ꯂꯣꯏ ꯄꯥꯕ ꯂꯣꯏꯔꯝꯃꯅꯤꯅꯦ. ꯈꯔꯗꯤ ꯄꯥꯔꯛꯏ. ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯁ꯭ꯀꯨꯜ ꯌꯧꯔꯦ. ꯃꯍꯩ ꯁꯥꯇ꯭ꯔꯁꯤꯡꯗꯨ ꯃꯥꯒꯤ ꯇꯥꯔꯤꯕ ꯔꯨꯝꯗꯨꯗ ꯆꯪꯉꯛꯇꯨꯅ ꯃꯥꯒꯤ ꯇꯥꯔꯤꯕ ꯕꯦꯟꯁꯇꯨꯗ ꯐꯝꯃꯤ. ꯊꯣꯏꯁꯅꯥ ꯕꯦꯟꯁꯇ ꯐꯝꯂꯒ ꯉꯥꯏꯍꯥꯛ ꯂꯩ. ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯕꯦꯜ ꯇꯥꯔꯗꯨꯅ ꯑꯣꯖꯥ ꯆꯪꯂꯛꯇꯨꯅ ꯄꯦꯄꯔꯒ ꯀ꯭ꯋꯦꯁꯟ ꯄꯦꯄꯔꯒ ꯌꯦꯟꯕ ꯍꯧꯔꯛꯏ. ꯑꯣꯖꯥꯗꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯁꯥꯇ꯭ꯔ ꯃꯌꯥꯝꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ. ꯕꯦꯁ ꯑꯣꯐ ꯂꯛ ꯃꯥꯏ ꯂꯚꯂꯤ ꯁ꯭ꯇꯨꯗꯦꯟꯠꯁ. ꯇꯦꯟꯁꯟ ꯂꯩꯒꯅꯨꯀꯣ ꯅꯈꯣꯏ. ꯄ꯭ꯔꯤ ꯀꯥꯎꯟꯁꯤꯜꯅꯤ. ꯅꯈꯣꯏ ꯀꯌꯥꯝ ꯈꯪꯂꯒꯦ ꯍꯥꯏꯅ ꯌꯦꯡꯕꯒꯤ ꯑꯦꯛꯖꯥꯝꯅꯤ. ꯑꯗꯨꯅ ꯄꯥꯈꯠꯀꯅꯨ. ꯇꯞꯅ ꯇꯞꯅ ꯑꯈꯪꯕꯁꯤꯡꯗꯨ ꯏꯁꯤꯀꯣ. ꯁꯥꯇ꯭ꯔꯁꯤꯡꯗꯨ ꯆꯞ ꯃꯥꯟꯅꯅ ꯈꯨꯝꯃꯤ. ꯊꯦꯡꯛ ꯌꯨ ꯁꯔ. ꯑꯣꯀꯦ ꯑꯣꯀꯦ. ꯑꯁꯨꯝꯅ ꯑꯦꯛꯖꯥꯝꯗꯨꯁꯨ ꯍꯧꯈ꯭ꯔꯦ꯫
ꯁꯣꯝꯗꯅ ꯁꯤꯗꯥꯔꯠꯇꯨ ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯇꯨꯅ ꯋꯦꯇꯤꯡ ꯁꯤꯠꯇꯨꯗ ꯐꯝꯂꯒ ꯂꯩ꯫ ꯃꯣꯅꯤꯀꯥ ꯍꯣꯕꯦ ꯍꯣꯕꯦ ꯊꯣꯛꯂꯛꯏ꯫ ꯂꯥꯞꯇꯛꯅ ꯁꯤꯗꯥꯔꯠ ꯐꯣꯟ ꯃꯦꯠꯂꯒ ꯂꯩꯔꯝꯕꯗꯨ ꯎꯔꯦ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯇꯝꯆꯥ"꯫ ꯁꯤꯗꯥꯔꯠ ꯃꯃꯥꯏꯗꯨ ꯐꯠ ꯅꯣꯏꯈꯠꯂꯛꯏ ꯑꯗꯨꯒ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯔꯛꯏ, "ꯂꯥꯛꯑꯕꯣ?" "ꯍꯣꯏ"꯫ ꯁꯤꯗꯥꯔꯠ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯒ ꯃꯣꯅꯤꯀꯥꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, "ꯊꯣꯛꯄ ꯌꯥꯒꯗ꯭ꯔꯣ?" "ꯌꯥꯗꯧ ꯃꯥꯟꯗꯦ, ꯀꯦꯟꯇꯤꯟꯗ ꯑꯣꯏꯅ ꯐꯝꯂꯨꯁꯤꯗꯅ꯫ ꯇꯟꯕ꯭ꯔꯣ?" "ꯑꯩꯒꯤꯗꯤ ꯀꯥꯏꯗꯦ, ꯂꯥꯛꯑꯣ"꯫ ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯄꯨꯟꯅ ꯀꯦꯟꯇꯤꯟ ꯂꯩꯕ ꯑꯗꯣꯝꯗ ꯂꯥꯛꯏ꯫ ꯃꯤ ꯆꯤꯟꯗꯦ, ꯀꯣꯝꯂꯝꯃꯤ, ꯑꯍꯥꯡꯕ ꯖꯒꯥ ꯑꯃꯗ ꯂꯥꯛꯇꯨꯅ ꯐꯝꯃꯤ꯫ ꯁꯤꯗꯥꯔꯠꯅ, "ꯅꯥꯏꯠ ꯗ꯭ꯌꯨꯇꯤꯔꯣ?" "ꯑꯩꯒꯤꯕꯨꯗꯤ ꯃꯣꯔꯅꯤꯡ ꯁꯤꯞꯅꯤ, ꯑꯗꯣ ꯏꯃꯥꯟꯅꯕꯤ ꯑꯃ ꯃꯥꯒꯤ ꯅꯥꯏꯠ ꯑꯝꯇ ꯇꯥꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯛꯄ, ꯑꯗꯨꯒꯤꯅꯤ"꯫ "ꯑꯣ, ꯑꯗꯣ ꯑꯩꯒꯤꯁꯨ ꯄꯣꯁꯇꯤꯡ ꯍꯣꯡꯗꯣꯔꯦ"꯫ "ꯀꯥꯏꯗ ꯇꯥꯗꯣꯔꯒꯦ?" "ꯖꯤꯔꯤꯕꯥꯝꯗ"꯫ "ꯑꯦ, ꯂꯥꯞꯄꯤꯅ"꯫ "ꯑꯥꯗ ꯑꯗꯨꯝ ꯂꯩꯗꯣꯏꯔꯣ ꯑꯗꯨꯗꯤ?" "ꯍꯣꯏ, ꯑꯗꯣ ꯀꯨꯏꯅ ꯇꯥꯔꯣꯏꯗ, ꯆꯍꯤ ꯑꯃꯃꯨꯛꯇꯪꯅꯤ"꯫ "ꯑꯣ, ꯑꯗꯣ ꯑꯆꯥꯄꯣꯠ ꯀꯩꯀꯩ ꯍꯥꯞꯄꯣ ꯍꯥꯏꯅꯣ?" "ꯋꯥꯔꯣꯏꯄꯣꯠꯀꯤꯔꯣ?" "ꯍꯣꯏ, ꯈꯪꯗꯦꯗ, ꯑꯗꯨꯝ ꯌꯦꯡꯉꯒ ꯍꯥꯞꯄꯛꯑꯣ꯫ ꯍꯥꯏꯔꯛꯇ꯭ꯔꯗꯤ ꯑꯩꯗꯤ ꯕ꯭ꯔꯦꯗ ꯕꯟ ꯍꯥꯞꯆꯤꯜꯂꯛꯇꯣꯏꯕ"꯫ ꯃꯣꯅꯤꯀꯥ ꯅꯣꯛꯂꯒ, "ꯌꯥꯏ, ꯑꯗꯨꯅ ꯍꯦꯟꯅ ꯀꯥꯟꯅꯩ ꯀꯩꯅꯣ, ꯄꯩꯁꯥꯁꯨ ꯁꯦꯞ ꯇꯧꯕ"꯫ ꯁꯤꯗꯥꯔꯠ ꯅꯣꯛꯂꯒ, "ꯐꯥꯒꯤ ꯅꯠꯇꯦꯁꯦ, ꯍꯥꯏꯔꯣꯃꯤ"꯫ "ꯋꯥꯔꯣꯏꯄꯣꯠꯇꯤ ꯆꯥꯎꯔꯣꯏꯗꯕꯅꯤꯅ ꯑꯗꯨꯝ ꯌꯦꯡꯂꯒ ꯍꯥꯞꯄꯣ ꯀꯩꯗꯧꯔꯒꯦ, ꯀꯥ ꯍꯦꯟꯅ ꯄꯩꯁꯥ ꯆꯪꯍꯟꯕꯁꯨ ꯄꯥꯝꯗꯦ ꯑꯩ"꯫ "ꯑꯗꯨꯗꯤ ꯏꯃꯥꯗ ꯌꯦꯡꯂꯒ ꯍꯥꯞꯄꯣꯅ ꯑꯗꯨꯝ ꯍꯥꯏꯔꯒꯦ"꯫ "ꯍꯣꯏ"꯫ ꯇꯥꯟꯖꯥꯗꯨꯗ ꯁꯤꯗꯥꯔꯠꯀꯤ ꯐꯣꯟꯗꯨ ꯔꯤꯡ ꯈꯤꯡꯂꯛꯏ꯫ ꯁꯤꯗꯥꯔꯠ ꯄꯣꯀꯦꯠꯇꯒꯤ ꯐꯣꯟꯗꯨ ꯂꯧꯊꯣꯛꯂꯒ ꯄꯥꯏꯈꯠꯂꯤ꯫ "ꯍꯜꯂꯣ"꯫ ꯐꯣꯟꯗ ꯉꯥꯡꯂꯛꯂꯤꯕꯗꯨ ꯇꯥꯔꯒ ꯁꯤꯗꯥꯔꯠ ꯑꯄꯤꯡ ꯑꯄꯥꯏ ꯑꯣꯏꯅ ꯍꯥꯏꯔꯛꯏ, "ꯑꯣꯀꯦ ꯁꯥꯔ, ꯍꯧꯖꯤꯛꯃꯛ ꯂꯥꯛꯅꯕ ꯊꯧꯔꯥꯡ ꯇꯧꯔꯒꯦ"꯫ ꯃꯣꯅꯤꯀꯥ ꯏꯉꯛ ꯉꯛꯅ ꯌꯦꯡꯂꯒ, "ꯀꯩꯗꯧꯔꯒꯦ?" "ꯑꯩ ꯆꯠꯇ ꯌꯥꯗ꯭ꯔꯦ, ꯆꯠꯂꯒꯦ"꯫ "ꯀꯩꯅꯣ ꯇꯝꯆꯥ, ꯑꯗꯨ ꯍꯣꯕꯦ ꯍꯣꯕꯦ ꯇꯧꯔꯤꯗꯨꯕꯣ"꯫ "ꯁꯦꯅꯥꯄꯇꯤꯗ ꯂꯦꯟꯁ꯭ꯂꯥꯏꯗ ꯊꯣꯛꯑꯦ ꯍꯥꯏꯅ ꯍꯥꯏ, ꯑꯗꯨꯒꯤꯅꯤ ꯑꯩ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ"꯫ ꯇꯥꯟꯖꯥꯗꯨꯗ ꯃꯣꯅꯤꯀꯥꯒꯤ ꯐꯣꯟꯁꯨ ꯈꯤꯡꯂꯛꯏ꯫ ꯃꯣꯅꯤꯀꯥ ꯐꯣꯟꯗꯨ ꯂꯧꯊꯣꯛꯂꯒ ꯄꯥꯏꯈꯠꯂꯤ꯫ ꯃꯣꯅꯤꯀꯥ ꯐꯣꯟꯗꯒꯤ ꯉꯥꯡꯕꯗꯨ ꯇꯥꯔꯒ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ, "ꯑꯩ ꯂꯥꯛꯑꯒꯦ, ꯂꯩꯔꯝꯃꯣ, ꯑꯦꯝꯕꯨꯂꯦꯟꯁ ꯀꯩꯀꯥ ꯔꯦꯗꯤꯗ ꯂꯥꯛꯑꯒꯦ"꯫ ꯃꯣꯅꯤꯀꯥ ꯁꯤꯗꯥꯔꯠꯇ ꯌꯦꯡꯂꯒ, "ꯁꯦꯅꯥꯄꯇꯤꯒꯤꯗꯣ ꯑꯁꯣꯛꯄ ꯌꯥꯎꯋꯦ ꯍꯥꯏꯌꯦ, ꯑꯩꯁꯨ ꯍꯦꯛꯇ ꯆꯠꯅꯕ ꯈꯪꯍꯜꯂꯛꯑꯦ"꯫ ꯁꯤꯗꯥꯔꯠ ꯅꯣꯛꯂꯒ, "ꯑꯣꯀꯦ, ꯑꯥꯗ ꯊꯦꯡꯅꯔꯁꯤ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯆꯠꯅꯈ꯭ꯔꯦ ꯑꯅꯤꯗꯨ꯫ ꯃꯁꯥ ꯃꯁꯥꯒꯤ ꯗ꯭ꯌꯨꯇꯤꯅꯤ, ꯁꯤꯟꯐꯝ ꯃꯥꯟꯅꯗꯦ, ꯊꯧꯗꯥꯡꯗꯤ ꯃꯥꯟꯅꯔꯤ꯫ ꯑꯃꯅ ꯂꯝꯕꯨ ꯌꯦꯡꯁꯤꯟꯗꯨꯅ ꯉꯥꯛꯄꯤ ꯁꯦꯟꯕꯤꯗꯨꯅ ꯂꯩꯕꯅꯤ, ꯑꯗꯨꯒ ꯑꯃꯅ ꯑꯁꯣꯛꯄꯁꯤꯡꯕꯨ ꯀꯟꯅꯕ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯩꯔꯥꯕ ꯃꯥꯒꯤ ꯑꯣꯐꯤꯁ ꯔꯨꯝꯗꯒꯤ ꯐꯤꯡꯅ ꯊꯣꯛꯂꯛꯄꯒ ꯏꯕꯣꯝꯆꯥꯅ ꯂꯥꯛꯄꯒ ꯑꯅꯤꯗꯨ ꯊꯣꯡꯖꯤꯜꯗ ꯊꯦꯡꯅꯔꯤ꯫ ꯏꯕꯣꯝꯆꯥ ꯄꯥꯈꯠꯅ, "ꯁꯥꯔ, ꯁꯦꯅꯥꯄꯇꯤꯗ ꯂꯦꯟꯁ꯭ꯂꯥꯏꯗ ꯊꯣꯛꯑꯦ ꯍꯥꯏꯅ ꯍꯥꯏꯔꯛꯏ"꯫ "ꯄꯥꯎ ꯇꯥꯔꯦ, ꯒꯥꯔꯤ ꯊꯧꯔꯥꯡ ꯇꯧ, ꯆꯠꯁꯤ"꯫ "ꯍꯣꯏ ꯁꯥꯔ"꯫ ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯃꯥꯒꯤ ꯒꯥꯔꯤꯗ ꯀꯥꯈꯠꯇꯨꯅ ꯂꯦꯟꯁ꯭ꯂꯥꯏꯗ ꯊꯣꯛꯂꯤꯕ ꯃꯐꯝꯗꯨꯗ ꯃꯈꯣꯏ ꯍꯥꯟꯅ ꯆꯠꯈ꯭ꯔꯦ꯫ ꯁꯣꯝꯅ ꯄꯥꯎꯁꯤꯡꯗꯨ ꯇꯥꯔꯦ, ꯍꯦꯜꯊ ꯗꯤꯔꯦꯛꯇꯔꯅ ꯃꯐꯝꯗꯨꯗ ꯆꯠꯅꯕ ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯁꯅꯥꯍꯜꯅ ꯃꯁꯛ ꯈꯪꯕ ꯁꯣꯏꯔꯣꯏꯗꯕ ꯗꯣꯛꯇꯔ ꯈꯔꯒ ꯅꯔꯁ ꯈꯔꯒ ꯆꯠꯅꯕ ꯁꯦꯝ ꯁꯥꯔꯤ꯫ ꯃꯣꯅꯤꯀꯥ ꯏꯄꯥ ꯄꯥꯈꯠꯅ ꯁꯅꯥꯍꯜ ꯍꯣꯏꯅ ꯂꯩꯔꯤꯕꯗꯣꯝꯗ ꯂꯥꯛꯏ, ꯑꯗꯨꯒ ꯃꯌꯥꯝ ꯂꯦꯞꯂꯤꯕꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯂꯦꯞꯄꯤ꯫ ꯁꯅꯥꯍꯜ ꯂꯩꯔꯤꯕ ꯁ꯭ꯇꯥꯐꯁꯤꯡꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, "ꯑꯩꯁꯨ ꯌꯥꯎꯅ ꯆꯠꯀꯅꯤ, ꯅꯣꯏ ꯀꯩꯁꯨ ꯄꯥꯈꯠꯀꯅꯨꯀꯣ, ꯀꯩꯁꯨ ꯇꯧꯔꯣꯏ"꯫ ꯁ꯭ꯇꯥꯐ ꯃꯌꯥꯝꯗꯨ ꯄꯨꯟꯅ, "ꯌꯦꯁ ꯁꯥꯔ"꯫ "ꯑꯣꯀꯦ, ꯑꯗꯨꯗꯤ ꯆꯠꯅꯕ ꯇꯧꯔꯁꯤ"꯫ ꯑꯁꯨꯝꯅ ꯁ꯭ꯇꯥꯐ ꯃꯌꯥꯝꯗꯨ ꯃꯍꯩ ꯒꯥꯔꯤꯗ ꯀꯥꯈꯠꯅꯈ꯭ꯔꯦ꯫ ꯒꯥꯔꯤꯗꯨ ꯊꯧꯕ ꯍꯧꯈ꯭ꯔꯦ꯫ ꯁꯤꯗꯥꯔꯠ ꯍꯣꯏꯒꯤ ꯇꯤꯝꯗꯨꯁꯨ ꯃꯐꯝꯗꯨꯗ ꯆꯠꯈ꯭ꯔꯦ꯫ ꯃꯐꯝꯗꯨ ꯂꯥꯞꯄꯤ, ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯇꯨ ꯑꯌꯨꯛꯇꯅꯤ, ꯄꯨꯡ 11:00 ꯇꯥꯔꯤ꯫ ꯃꯐꯝꯗꯨꯗ ꯃꯩꯔꯥꯕ ꯍꯣꯏꯒꯤ ꯇꯤꯝꯅ ꯏꯍꯥꯟ ꯍꯥꯟꯅ ꯌꯧꯏ꯫ ꯃꯅꯨꯡ ꯈꯔ ꯆꯪꯏ, ꯒꯥꯔꯤ ꯊꯧꯖꯤꯟꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯕꯗꯒꯤ ꯒꯥꯔꯤꯗꯨ ꯂꯥꯞꯇꯛꯅ ꯈꯥꯝꯃꯤ, ꯑꯗꯨꯒ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯇꯨ ꯌꯦꯡꯅꯕꯒꯤꯗꯃꯛꯇ ꯈꯣꯡꯅ ꯆꯪꯂꯛꯏ꯫ ꯂꯥꯞꯇꯛꯅ ꯎꯔꯦ, ꯆꯤꯡꯆꯦꯞꯇꯨ ꯅꯤꯡꯈꯥꯏꯕ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯦꯞꯇ꯭ꯔꯤ꯫ ꯃꯩꯔꯥꯕꯗꯨ ꯃꯗꯨ ꯎꯕꯗ ꯃꯁꯥꯗꯨ ꯇꯨ ꯆꯨꯡꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯍꯥꯟꯅꯗꯒꯤ
ꯁꯦꯅꯥꯄꯇꯤꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜꯒꯤ ꯃꯈꯣꯏ ꯈꯔꯅ ꯑꯁꯣꯛꯄ ꯈꯔ ꯄꯨꯊꯣꯛꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯐꯝꯗꯨꯗ ꯂꯩꯔꯝꯕ ꯄꯨꯂꯤꯁ ꯑꯃꯅ ꯃꯩꯔꯥꯕꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯇꯨꯅ ꯁꯦꯂꯨꯠ ꯇꯧꯏ꯫ ꯃꯩꯔꯥꯕꯅ ꯗꯦꯠ ꯏꯟꯖꯔꯤꯁ ꯀꯩꯀꯥ ꯈꯪꯕ ꯉꯝꯂꯕ꯭ꯔꯥ? ꯑꯦꯁꯥꯏꯗꯨ ꯃꯈꯣꯟ ꯈꯣꯏꯔꯞ ꯇꯧꯅ ꯍꯥꯏꯔꯛꯏ꯫ ꯁꯔ, ꯉꯝꯗ꯭ꯔꯤ꯫ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯏꯟꯖꯔꯤꯁꯄꯨꯗꯤ ꯃꯤꯑꯣꯏ 5ꯗꯤ ꯍꯧꯖꯤꯛ ꯐꯪꯏ, ꯑꯗꯨꯒ ꯃꯈꯥ ꯇꯥꯕꯗꯤ ꯈꯪꯗ꯭ꯔꯤ꯫ ꯀꯝꯗꯧꯅ ꯇꯧꯔꯛꯏꯕꯅꯣ? ꯁꯔ, ꯃꯈꯣꯏꯒꯤꯁꯤ ꯋꯥꯇꯔ ꯇꯦꯡ ꯑꯃ ꯁꯥꯅꯕ ꯀꯟꯅ ꯁꯦꯝꯂꯤꯕꯅꯤ, ꯑꯗꯨꯗ ꯅꯤꯡꯈꯥꯏꯔꯛꯄꯅꯤ ꯍꯥꯏ꯫ ꯅꯟ ꯃꯅꯤꯄꯨꯔꯤ ꯌꯥꯎꯕ꯭ꯔꯥ? ꯌꯥꯎꯏ ꯁꯔ, ꯅꯟ ꯃꯅꯤꯄꯨꯔꯤ ꯃꯤꯑꯣꯏ 10ꯃꯨꯛ ꯌꯥꯎꯏ ꯍꯥꯏ꯫ ꯃꯈꯣꯏꯗꯤ ꯊꯤꯕ ꯐꯪꯗ꯭ꯔꯤ꯫ ꯑꯣꯀꯦ, ꯃꯦꯗꯤꯀꯦꯜ ꯇꯤꯝꯁꯨ ꯂꯥꯛꯑꯅꯤ, ꯃꯅꯨꯡꯗ ꯆꯪꯂꯒ ꯌꯦꯡꯁꯤ꯫ ꯑꯦꯁꯥꯏꯗꯨꯅ ꯂꯨꯆꯤꯡꯗꯨꯅ ꯂꯦꯟꯁ꯭ꯂꯥꯏꯗ ꯊꯣꯛꯂꯤꯕ ꯃꯐꯝꯗꯨꯗ ꯄꯨꯔꯛꯏ꯫ ꯑꯦꯁꯥꯏꯗꯨꯅ ꯄꯥꯎ ꯌꯥꯟꯕ ꯂꯥꯛꯄ ꯈꯨꯟꯁꯤꯒꯤ ꯃꯤꯑꯣꯏ 8ꯃꯨꯛꯁꯨ ꯌꯥꯎꯈꯤ ꯍꯥꯏ ꯁꯔ꯫ ꯑꯁꯨꯝꯅ ꯑꯦꯁꯥꯏꯗꯨꯅ ꯃꯩꯔꯥꯕꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯗꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯄꯥꯎ ꯇꯝꯂꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯁꯤꯗꯔꯁꯨ ꯃꯐꯝꯗꯨꯗ ꯌꯧꯔꯛꯏ꯫ ꯄꯨꯂꯤꯁ ꯀꯟꯁꯇꯦꯕꯜ ꯑꯃꯅ ꯂꯨꯆꯤꯡꯂꯒ ꯃꯩꯔꯥꯕ ꯍꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨꯗ ꯂꯥꯛꯏ꯫ ꯁꯤꯗꯔ ꯃꯩꯔꯥꯕ ꯎꯕꯗ ꯁꯤꯂꯨꯠ ꯄꯤ꯫ ꯃꯩꯔꯥꯕ ꯁꯤꯗꯔꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ꯫ ꯃꯦꯗꯤꯀꯦꯜ ꯇꯤꯝꯗꯤ ꯌꯧꯔꯛꯇ꯭ꯔꯤꯕ꯭ꯔꯥ? ꯁꯤꯗꯔ ꯏꯀꯥꯏꯔꯞ ꯇꯧꯅ ꯍꯥꯏꯔꯛꯏ꯫ ꯁꯔ, ꯂꯝꯕꯤꯗ ꯂꯩꯔꯤ ꯍꯥꯏ, ꯌꯧꯔꯛꯑꯅꯤ꯫ ꯃꯩꯔꯥꯕꯅ ꯁꯤꯗꯔꯇ ꯁꯝꯂꯞꯄ ꯋꯥꯔꯤ ꯑꯃ ꯂꯤꯗꯨꯅ ꯈꯪꯍꯜꯂꯤ꯫ ꯁꯤꯗꯔꯅ ꯁꯔ, ꯃꯅꯨꯡꯗ ꯆꯪꯂꯒ ꯌꯦꯡꯖꯧ ꯍꯥꯏꯕ꯭ꯔꯥ? ꯃꯩꯔꯥꯕꯅ ꯃꯦꯗꯤꯀꯦꯜ ꯇꯤꯝ ꯂꯥꯛꯂꯒ ꯄꯨꯟꯅ ꯆꯪꯂꯒ ꯌꯦꯡꯂꯁꯤ, ꯈꯔ ꯑꯃꯗꯤ ꯑꯩꯅ ꯊꯥꯖꯤꯟꯈ꯭ꯔꯦ꯫ ꯁꯤꯗꯔꯠꯀꯤ ꯏꯀꯣꯏ ꯀꯣꯏꯕ ꯃꯇꯧꯗꯨ ꯎꯕꯗ ꯃꯩꯔꯥꯕ ꯁꯤꯗꯔꯠꯇ ꯃꯥꯒꯤ ꯍꯥꯏꯐꯝ ꯊꯣꯛꯄ ꯈꯔꯗꯣ ꯍꯥꯏꯔꯒ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯁꯤꯗꯔꯠ ꯇꯨꯃꯤꯟꯅ ꯎꯆꯨꯛ ꯌꯨꯡꯕꯒꯨꯝꯅ ꯂꯦꯞꯂꯒ ꯂꯩ, ꯋꯥꯈꯜꯗꯁꯨ ꯈꯜꯂꯤ꯫ ꯁꯤꯟꯐꯝ ꯄꯨꯜꯂꯨꯕꯒꯤꯅꯤ, ꯏꯀꯥꯏꯅꯤꯡꯉꯥꯏꯗꯤ ꯂꯩꯇꯦ, ꯑꯗꯨꯕꯨ ꯀꯩꯒꯤ ꯑꯩꯅ ꯁꯨꯛꯌꯥꯝ ꯏꯀꯥꯏꯔꯤꯁꯤꯅ? ꯀꯣꯛꯀ ꯉꯥꯎꯏꯗ꯫ ꯑꯕꯦꯝꯗꯨꯁꯨ ꯁꯤꯗ ꯂꯥꯛꯇꯣꯏꯅꯤꯀꯣ? ꯃꯄꯥ ꯃꯆꯥꯅ ꯑꯩꯕꯨ ꯑꯣꯠꯇꯣꯔꯦ꯫ ꯏꯕꯣꯝꯆꯥꯒ ꯄꯨꯟꯅ ꯁꯅꯥꯍꯜ ꯍꯣꯏꯁꯨ ꯃꯐꯝꯗꯨ ꯌꯧꯔꯛꯂꯝꯃꯤ꯫ ꯏꯕꯣꯝꯆꯥ ꯃꯩꯔꯥꯕꯗ ꯃꯦꯗꯤꯀꯦꯜ ꯇꯤꯝ ꯂꯥꯛꯂꯦ, ꯀꯔꯤ ꯇꯧꯕ ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯃꯩꯔꯥꯕ ꯁꯅꯥꯍꯜꯗ ꯆꯥꯎꯔꯥꯛꯄ ꯋꯥꯔꯤ ꯑꯃ ꯂꯤꯗꯨꯅ ꯈꯪꯍꯜꯂꯤ꯫ ꯁꯅꯥꯍꯜꯅ ꯑꯣ, ꯑꯗꯨꯗꯤ ꯈꯔ ꯑꯃꯗꯤ ꯐꯪꯂꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯁꯔ? ꯃꯩꯔꯥꯕꯅ ꯃꯅꯨꯡꯗ ꯆꯪꯍꯟꯕꯁꯤꯅ ꯄꯨꯂꯤꯁꯁꯤꯡꯁꯦ ꯆꯪꯍꯜꯂꯁꯤ, ꯑꯗꯨꯒ ꯐꯥꯔꯁ ꯑꯦꯗꯅ ꯗꯣꯛꯇꯔ ꯍꯣꯏꯅ ꯄꯤꯕꯤꯔꯣ꯫ ꯃꯩꯔꯥꯕ ꯁꯤꯗꯔꯇ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯣꯁꯤ꯫ ꯁꯤꯗꯔ ꯃꯩꯔꯥꯕꯅ ꯈꯪꯀꯧ ꯀꯧꯔꯛꯄꯗꯨꯗ ꯈꯪꯅ ꯈꯨꯝꯂꯛꯏ꯫ ꯌꯦꯁ ꯁꯔ꯫ ꯅꯈꯣꯏꯒꯤ ꯇꯤꯝ ꯈꯔ ꯃꯅꯨꯡꯗ ꯊꯥꯖꯤꯟꯁꯤ꯫ ꯌꯦꯁ ꯁꯔ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯃꯥꯡ ꯊꯥꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯣꯅꯤꯀꯥꯗꯤ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯨꯗ ꯅꯣꯛꯅꯤꯡꯕꯅꯗꯤ ꯂꯣꯏꯔꯦ, ꯑꯗꯨꯕꯨ ꯅꯣꯛꯇꯦ, ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩ꯫ ꯁꯤꯗꯔꯠ ꯍꯣꯏꯒꯤ ꯇꯤꯝꯅ ꯑꯁꯣꯛꯄꯁꯤꯡꯗꯨ ꯃꯊꯪ ꯃꯊꯪ ꯄꯨꯊꯣꯔꯛꯏ, ꯑꯗꯨꯒ ꯃꯣꯅꯤꯀꯥ ꯍꯣꯏꯅ ꯈꯨꯗꯛꯇ ꯌꯦꯡꯂꯒ ꯐꯥꯔꯁ ꯑꯦꯗ ꯄꯤꯔꯤ꯫ ꯑꯁꯤꯕꯁꯨ ꯌꯥꯎꯔꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 8ꯃꯨꯛ ꯇꯥꯔꯛꯂꯦ꯫ ꯁꯤꯗꯔꯠ ꯍꯣꯏꯒꯤ ꯇꯤꯝꯗꯨ ꯃꯐꯝꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯤ꯫ ꯁꯤꯗꯔꯠ ꯃꯩꯔꯥꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯁꯔ, ꯅꯤꯡꯈꯥꯏꯔꯛꯂꯤꯕ ꯂꯩꯕꯥꯛ ꯃꯌꯥꯝꯁꯤꯅ ꯐꯨꯝꯖꯤꯜꯂꯝꯒꯗꯧ ꯃꯥꯜꯂꯤ, ꯎꯗ꯭ꯔꯦ꯫ ꯃꯩꯔꯥꯕꯅ ꯑꯣꯀꯦ, ꯑꯗꯨꯗꯤ JCBꯁꯤꯡꯁꯤꯗ ꯐꯖꯅ ꯌꯦꯡꯂꯒ ꯀꯣꯠꯂꯨ ꯍꯥꯏꯅ ꯍꯥꯏꯁꯤ, ꯃꯤ ꯌꯥꯎꯔꯝꯂꯗꯤ ꯕꯦꯔꯥ ꯀꯥꯅꯤ꯫ ꯍꯣꯏ ꯁꯔ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯤꯗꯔꯠ ꯍꯣꯏꯗꯨ JCB ꯂꯩꯕ ꯑꯗꯣꯝꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ꯫ ꯃꯩꯔꯥꯕ ꯁꯅꯥꯍꯜꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯗꯣꯛꯇꯔ, ꯊꯦꯡꯁꯨ ꯊꯦꯡꯖꯤꯜꯂꯛꯑꯦ, ꯀꯝꯗꯧꯁꯤꯒꯦ? ꯁꯔ, ꯅꯨꯄꯤ ꯃꯆꯥꯁꯤꯡꯁꯤꯗꯤ ꯍꯜꯍꯟꯈ꯭ꯔꯁꯤ, ꯑꯗꯨꯒ ꯅꯨꯄꯥ ꯂꯥꯛꯂꯤꯕꯁꯤꯡꯁꯤꯗꯤ ꯃꯐꯝꯁꯦ ꯂꯩꯍꯟꯁꯤ, ꯏꯃꯥꯔꯖꯦꯟꯁꯤ ꯂꯥꯛꯄꯗ꯫ ꯑꯣꯀꯦ, ꯑꯗꯨꯗꯤ ꯄꯨꯂꯤꯁ ꯄꯔꯁꯣꯅꯦꯜ ꯈꯔꯁꯨ ꯍꯧꯖꯤꯛ ꯌꯧꯔꯛꯂꯅꯤ, ꯃꯈꯣꯏꯗ ꯁꯤꯟꯅꯔꯝꯂꯒ ꯄꯨꯟꯅ ꯆꯠꯂꯁꯤ꯫ ꯍꯣꯏ ꯁꯔ꯫